mayam punamukpu Shanjit Sharma na taram noksari. Movie story Manipur ngasi mupudun laksari film asigi maming Mama. Masi 2013 the release tawkiba horror category gi Hollywood movie mani. Masina phangkiba rating singdi IMDb da 10 manung de 6.2 gi rating phangi. Rotten Tomatoes da 64% gi fresh oi. Google users na 69% gi like pirwa film mani. Movies ki director Andy Machete, writer su Andy Machete na oi. Adugo producer na J Miles Dale na oi. Film sin number sangkhiba senpam na US dollar million taramanga sangkhi hairi. Adugo film sin tankhiba box office collection gi senpam na dollar million chamaga nipuni pan hena tankre. Masina takudi film se aduki matik paisa ya matan ba film haibudu oire. Maroi ba saktam langri ba singdi. Film si gi main protagonist Lucas ki saktam da Nicholas Coster-Waldau. Adugo magi twin brother oiriba Jeffrey gi saktam da su Nicholas Coster-Waldau na saktam langi. Aibadi films da mahak double role gi saktam lo bani. Annabelle ki saktam da maming lerevi actress Jessica Chastain. Victoria ki saktam da Megan Charpentier. Lily ki saktam da Isabel. Adugo film si gi main villain oiriba Mama haina mingauribi bhut nupi si gi saktam da Hannah Sisman. Pare mayam ai huzik film si gi wari liba huzerege. Aina haibada soikibalan kiba mati ta huwi yaw matam na mayam ngak piu haibo apam thamjeri. Film si gi ahu sin makta da ulali ba matam si 2008 ki financial crisis thokpagi matam da ulai. Aduga hose car ma sukham dun leiri car asigi manung dana radio ma da pau thari basigi khonjel tab phangi paus da hari basi sahis da thokli ba financial crisis asina maram oiduna company ke ama sauna mang tak po hele masina maram oiduna mi hat mi pun gi thodok su thokle maming lerba chawrba company ma bu partner ba Jeffrey ko bunu pasna magi partner oiriba nupi ama amadi magi ex wife oiribi nupi adu noina kaptuna hatolamle aduga mahakti mafam khangdra mangkhre haiba pausi hose radio dagi film si bu yeli ba khoina tab phangi asuna haibaga nomai kapkhibagi mokhola mata hali masigi matung dule libasi Victoria ko binupi masa amani mana leiriba kasigi mapan thangba sarukta karigumba ahuba mokhol sing tarpdagi mayamna pakhan leiri mapalomdagi thong khangang hangdorpada ma khangpre khangi thong hangdor liba nupa si Victoria gi mapani magi maming na Jeffrey ko hojikta radio do taba phangkiba nupi ani bu noina kaptuna hatok amle hariba Jeffrey haribu nupa ma hagasini ma hujik yam pakhan manung ista sangsilali adugo masanupi da hairi ekhoi hujik amathuna mafam si thadok tun sataba yararoi masing matung da piklibi masanupi atombi Lily ko bi asi bu mu mana pamkhatkre Victoria haribi nupi masasna sahi ahum sure adugo Lily na sungi sahi amakhakta ngairi Victoria na hanglai ngasidi mama na ekhoi bu school da thillaroidra mapa Jeffrey na ngasidi mama do hakchang nuaite hai marmaduna ngasidi mahak mafam sita laklaroi mayam da bhapta na bhaijaramge Jeffrey gi nupi asi khaina khrabani adugo ngasidi mana noina kaptuna hatok amnabani hojik Jeffrey na masanupi Victoria da magi spec si pisili Victoria si mid ki problem leibana maram oiduna spec uptaba tarabadi sengna ubangamde maramoduna spec si ubhalibani matosumna Jeffrey na masanupi ani bu puduna yumastigi amathuna thokre makhoi yumda leiriba handsome haina mingauba huisina makhoina thokriba sibu munni yengduna lehui masai matung do lelibasi Jeffrey na angang ani bu puduna car si yam yangna thorli hojik Jeffrey si yamna matha sari maramoduna gyan men tadabu makhai car si bu yam yangna thogalibani ngasigi numit si weather su phatte makhoina saliba mafam amadi lambi si unsu yama tarami masanupi Victoria na ekhoi kadai satke doribano haiduna yam pakhan su hangjarami adubu Jeffrey na aisu kadai satke dorno khangde haiduna yamna matha sana komi thoriba gari gi speed si hen yangkhlagle masi ubudigi masanupi Victoria na gari si khara tapthana thauna nabagi damak tama pada hairi adubu mapadi matha sabdagi masanupi na hairi wafam se amta tade gari gi saka si su yang thungun badagi unda nanthadunu satpu su hawrabani mastigi masanupi na amuk su yamna pakhana gari si khara tapthana thauna nabagi damak hairi adubu mapana yam saunu masanupi da laholai mastigi gari gi steering control tobungam dabadagi makhoi car sin un mathakti situnu sathiraga lokha da takhre makhoi punna siram lagani haibu si film yengli bai khoi gi thajabani mathangi sindana Jeffrey gi yumsda police me ama thomjindun leiriba si ure adugo mafamsda Lucas ko bunupa ama sangsilali mahak se Jeffrey gi twin brother ni marmaduna makhoi ni gi saktam si sak mani mana hujik yamna phingni yumsda singchina ba honei adu police na mabu thingkhre mana yamna pakhana police nu pas da hairi ai makhoi gi family gi mioi mani ai gi brother wariba Jeffrey kadai da leikre aduga angang sing dia soengam te yaudri wara haiduna imungsda amka susange tawi adu police nu pas na mabu sanghandan thingduna thamlibani imung de sangdi hairoi mafam sinang lepton leiramo haramga police sangsinkhre mastigi mahak yamna matha sana mafam sta lepton leiri nakal madana accident thokraba car si ulai singmai gi napom da hu u sing de phujin badigi hauji car si pandun leiramni aduga yamna ngakli wafam amana gari si manung de yauri bu makhoi hum aso open yaurwa su amata seudre hojik Jeffrey na masanupi atomi bu pamle aduga Victoria bu no makhut samduna urak sing sta mathang mathang jungle phawdun sangselali Victoria na ubli spec si kaire haiduna mapada su tamli asumna makhoi na sum sangselakpa matamda makhoi gi mamang tada Kevin na malai si ure masi ubde Jeffrey na harau jabaga loinana manung ista sangsin nabagi damak talagli Kevin na sigi manung thang saruk tagi kariguma porsak man yamni yang na satri basi Victoria na haipetang uhui
ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯖꯦꯐ꯭ꯔꯤꯅ ꯀꯦꯕꯤꯟ ꯑꯁꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯀꯦꯕꯤꯟ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯍꯨꯏ ꯑꯃꯒꯤ ꯃꯨꯔꯇꯤꯅ ꯂꯩꯔꯤꯕꯁꯤꯁꯨ ꯎꯕ ꯐꯪꯏ ꯃꯁꯤ ꯍꯦꯛ ꯎꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯃꯁꯨ ꯑꯣꯏ ꯀꯦꯕꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯖꯦꯐ꯭ꯔꯤꯅ ꯂꯩꯔꯝꯂꯤꯕ ꯎꯒꯤ ꯆꯧꯀ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯊꯨꯗꯦꯛꯇꯨꯅ ꯃꯩ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯔꯝꯗꯤ ꯃꯐꯝꯁꯤ ꯌꯥꯝꯅ ꯏꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯏꯪꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯩ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯩ ꯍꯧꯒꯠꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯖꯦꯐ꯭ꯔꯤꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯜꯗꯤ ꯊꯣꯛꯍꯟꯗꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯄꯄꯥ ꯃꯐꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯃꯥꯒꯤ ꯃꯈꯣꯡꯅ ꯂꯩꯃꯥꯏꯗꯁꯨ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯄꯥ ꯖꯦꯐ꯭ꯔꯤꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯅꯣꯡꯃꯩ ꯑꯃꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯥꯗ ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯁꯤꯅ ꯀꯝꯗꯧꯍꯧꯕ ꯍꯥꯏꯅ ꯈꯜꯂꯨꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯞꯇꯕ ꯁꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯄꯥꯅ ꯀꯞꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯄꯥ ꯖꯦꯐ꯭ꯔꯤꯅ ꯑꯩ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯃꯊꯥ ꯁꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯪꯉꯤ ꯖꯦꯐ꯭ꯔꯤꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯃꯃꯥꯒ ꯑꯩꯒꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯅꯅ ꯅꯛꯁꯤꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯩ ꯌꯦꯠꯅꯕꯒꯤ ꯋꯥꯐꯝ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯈꯤꯕꯅꯤ ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ ꯄꯄꯥꯅꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯃꯁꯤ ꯍꯥꯏꯅ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯁ꯭ꯄꯦꯛ ꯑꯁꯤ ꯃꯥꯅ ꯂꯧꯊꯣꯛꯄꯤꯔꯦ ꯑꯁꯨꯝꯅ ꯁ꯭ꯄꯦꯛ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯎꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯦꯐ꯭ꯔꯤꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯁꯨ ꯄꯤꯔꯝꯃꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯥꯅ ꯃꯄꯥꯟꯗ ꯁꯖꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯈ꯭ꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯆꯥꯅꯨꯄꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥ ꯃꯇꯣꯝꯇ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤ ꯋꯥꯅ ꯂꯦꯜꯍꯧꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯄꯨꯟꯅ ꯁꯤꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯖꯦꯐ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ ꯃꯇꯧꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯚꯤꯛꯇꯣꯔꯤꯌꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯍꯧꯗꯅ ꯚꯨꯠ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯖꯦꯐ꯭ꯔꯤꯕꯨ ꯆꯞꯇꯨꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯉꯛꯁꯝ ꯂꯩꯊꯦꯛꯇꯨꯅ ꯍꯥꯠꯂꯦ ꯇꯧꯔꯤꯕꯁꯤ ꯚꯤꯛꯇꯣꯔꯤꯌꯥꯅꯁꯨ ꯎꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯁ꯭ꯄꯦꯛ ꯌꯥꯎꯗꯕꯅꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯖꯔꯝꯗꯦ ꯃꯇꯧꯁꯨꯝꯅ ꯖꯦꯐ꯭ꯔꯤ ꯑꯁꯤ ꯚꯨꯠ ꯑꯁꯤꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯃꯐꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯚꯤꯛꯇꯣꯔꯤꯌꯥꯅꯗꯤ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯆꯍꯤ ꯑꯃꯔꯣꯝꯇ ꯉꯥꯏꯔꯤꯕ ꯂꯤꯂꯤ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯇꯧꯗꯅ ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯀꯦꯕꯤꯟ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯄꯥꯕꯨ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯁꯤꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯄꯥꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯊꯝꯂꯝꯂꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯚꯤꯛꯇꯣꯔꯤꯌꯥ ꯑꯃꯗꯤ ꯂꯤꯂꯤ ꯐꯝꯗꯨꯅ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯚꯤꯛꯇꯣꯔꯤꯌꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯃꯝꯕ ꯅꯥꯀꯜ ꯑꯁꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯪꯁꯤꯜꯂꯛꯂꯦ ꯚꯤꯛꯇꯣꯔꯤꯌꯥꯅ ꯈꯨꯟꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯟꯕ ꯍꯩꯈꯥ ꯑꯃ ꯑꯣꯏꯔꯝꯂꯦ ꯉꯁꯥꯏ ꯃꯄꯥꯕꯨ ꯍꯥꯠꯈꯤꯕ ꯚꯨꯠ ꯑꯁꯤꯅ ꯃꯈꯣꯏꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯩꯈꯥ ꯑꯁꯤ ꯄꯤꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯚꯨꯠ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯁꯦꯡꯐꯥꯠꯇꯕ ꯃꯑꯣꯡꯗ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯃꯐꯝꯁꯤꯗ ꯎꯠꯂꯛꯂꯤꯕ ꯚꯨꯠ ꯑꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯥꯒꯤ ꯃꯁꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯝꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯐꯪꯂꯦ ꯃꯇꯧꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯚꯨꯠ ꯅꯨꯄꯤꯁꯤꯒ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯐꯛꯂꯥꯡꯗ ꯌꯦꯛꯂꯤꯕ ꯑꯌꯦꯛꯄ ꯂꯥꯏꯒꯤ ꯁꯛꯇꯝꯁꯤꯡꯁꯤꯅ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 5 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤꯗ ꯄ꯭ꯔꯖꯦꯟꯠ ꯇꯥꯏꯝ ꯑꯣꯏꯔꯤꯕ 2013ꯒꯤ ꯃꯇꯝꯗ ꯎꯠꯂꯛꯄꯅꯤ ꯍꯧꯖꯤꯛ ꯂꯨꯀꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯏ ꯃꯍꯥꯛ ꯑꯁꯤ ꯄꯦꯟꯇꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯁꯤꯟꯐꯝꯗ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯕꯔꯟꯖꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯂꯨꯀꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯇ꯭ꯋꯤꯟ ꯕ꯭ꯔꯗꯔ ꯑꯣꯏꯔꯤꯕ ꯖꯦꯐ꯭ꯔꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯃꯥꯡꯈ꯭ꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯑꯅꯤ ꯊꯥꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡ ꯑꯃꯅ ꯕꯔꯟꯖꯤ ꯀꯧꯏ ꯑꯃꯅ ꯔꯣꯅꯤ ꯀꯧꯏ ꯍꯧꯖꯤꯛ ꯕꯔꯟꯖꯤꯅ ꯂꯨꯀꯁꯇ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯖꯒꯥ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯤꯕꯅꯤ ꯂꯨꯀꯁꯅꯁꯨ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ ꯇꯧꯕꯇꯕꯨ ꯕꯔꯟꯖꯤꯅꯗꯤ ꯃꯃꯥꯡꯒꯤ ꯄꯤꯊꯣꯛꯀꯗꯕ ꯁꯦꯟꯐꯝꯁꯤꯡ ꯋꯥꯠꯈꯤꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯤꯊꯣꯛꯅꯕꯒꯤ ꯋꯥꯐꯝꯁꯨ ꯊꯝꯂꯤ ꯃꯁꯤꯗ ꯖꯦꯐ꯭ꯔꯤꯅ ꯃꯗꯣ ꯕꯦꯡꯀꯤ ꯑꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯃꯨꯟꯅ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯋꯥꯠꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯔꯒ ꯀꯣꯜꯁꯤ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯕꯔꯟꯖꯤ ꯑꯃꯗꯤ ꯔꯣꯅꯤꯅ ꯊꯤꯒꯠꯂꯤ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯦꯞ ꯑꯁꯤꯁꯨ ꯂꯨꯀꯁꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯐꯝꯁꯤꯗ ꯂꯨꯀꯁꯀꯤ ꯅꯨꯡꯁꯤꯅꯔꯤꯕꯤ ꯑꯦꯅꯥꯕꯦꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯂꯩ ꯃꯍꯥꯛꯅ ꯁꯤꯡꯒꯔ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯃꯤꯟꯅꯕ ꯃꯇꯩ ꯃꯅꯥꯎꯃꯛꯇꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯇꯩ ꯃꯅꯥꯎꯒꯨꯝ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯃꯤꯟꯅꯕꯅꯤ ꯍꯧꯖꯤꯛ ꯂꯨꯀꯁ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯕꯔꯟꯖꯤꯅ ꯍꯥꯏꯔꯛꯈꯤꯕ ꯃꯃꯥꯡꯒꯤ ꯄꯤꯊꯣꯛꯀꯗꯕ ꯁꯦꯟꯐꯝ ꯄꯤꯊꯣꯛꯇ꯭ꯔꯤ ꯍꯥꯏꯕꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯥꯒꯤ ꯇ꯭ꯋꯤꯟ ꯕ꯭ꯔꯗꯔ ꯖꯦꯐ꯭ꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯀꯁꯅ ꯃꯥꯒꯤ ꯍꯦꯛ ꯂꯩꯖꯔꯤꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯊꯥꯗꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯨꯀꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕꯤ ꯑꯦꯅꯥꯕꯦꯜꯅꯗꯤ ꯍꯦꯛ ꯂꯩꯖꯔꯤꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯗꯗꯨꯅ ꯃꯥꯒꯤ ꯕ꯭ꯔꯗꯔ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯨꯝꯂꯤꯕꯔꯥ ꯍꯥꯏꯗꯨꯅꯗꯤ ꯋꯥ ꯉꯥꯡꯂꯤ
Mr. Lucas no khumi aina hek hingliba makhai makhoi gi asengba makhangdri phawba thikigani haidun phongdoli asumna phongdoliba Lucas ki wafamsta enavel na su ayat papan ba pibadi laite nangna hek pamliba khuding ma pangtho haiduna hene hene thawna piribani asumna mafamsta makhoi ni siama nuksina na supulami nakalmadana Burnji amadi Ronina Jeffrey gi imung munungu thinana bagi damakte jungle sta lairi Hojek Ronina nakalmaron tholok tuna koyeng yeng pamatamdadi magi mamangda angak pasakta mama ubudagi Burnji bu su yengna bagi damakte kauri masdagi Burnji su sanction duni yeng pamatamdadi mamangda accident thokraba Jeffrey gi car sin ta adun lairi basi ure Ronina di yamathuna Lucas ta phone tawna bagi damakte hairi adu Burnji na di ngahak tang lerega tawsi haidan khumi Masi matung da Burnji Jeffrey gi masanu pising na sinaramba sanapot amabu magi train taruba huis da manam laholle adu kadom da sachibano haibadu gi khongul li halami asuna makhoyni na huis ki matung ina dun labe asum huisi gi matung ina dun lakma tamda makhoy gi mamang tada Victoria amadi Lily na leriba Kevin su uba phangle Kevin su urubadagi makhoyna su khangle makhoyna thiriba mi singsi mafam sta soitan leram lagani haibsi Kevin su gi mamang da leriba asaba murti gi huisi ubada sumana ngakba phawrami Oji Burnji na thong si tapna hangdoktuna manung sta sangsilagi aduga makhutta tor sama paiduna koi thiri asumna dum yeng lakpa matamda phaklang leriba ayek palai sing su ure mafam sta matau karna makhoyna leibano amadi bhutnu pi dugo punduna sanabagi saktam sing su yek tun leram libani mafam sta leriba ayek palai si Victoria ni yek bani Oji Burnji na su khangle angang sing si mafam sta soidan leram lagani haibisi mana koibis da tos kaptuni yeng lakpa matamda akibagi masak oirba laidibi musu ta dun leriba si ure aduga pikliba angang na tonglak khibagi khongu musu ta dun leriba si ure asuma leringai nakal marda ahu mukhol tarpadagi masibu karino haini yengna bagi damakta ma yam thuna sangsilai aduga di mana sangsilakpada leramni basi karigumba yamla ba hai magi maru ngakani masibu man paikhatru yenglubada khangle hai kha gi maru ngakani haisi matangsta film yengli ba khona khangbu wa phangmana mafamsta matam kuina dagi lerakliba Victoria amadi Lily si atai sinjak amata saba phangdana sukna gi hai kha khaktang charga leli haibisi madusu makhoi gi tinari ba bhut nupi aduna pibadagi charibani asumna Burnji ni yengdun leringai magi hek nakal maromda akibagi masak oirba karigumba saktam amana phamdun leriba se khona uba phangle tobudu Burnji na di masi uba natte nakal madana Roni haribu nupa si su khasi manung de sangsilagi bani man hek sakhibaga nakal da leriba kasida sansaduna anga amana sakhibi saktam si uba phangi aduga Burnji gi nakal da lerimliba saktam si su hoje sansaduna mathagista kakhalale aduga phamdun leriba matungda Burnji bu yamna muni yengdun leri Roni na huji yenglapu matamda magi mamangda sansaduna anga amana sangsilali si ure aduga mangonde attack tawna bagi dumti yamna yang sangsilai masi uding masu yamna pakatuna laurale aduga Burnji na sumagi tungdla leriba saktam si uba phangle masdigi masu yamna pakana ning handuna tholai hojek akibagi masak oiriba makhoyani si punsinuna leimina khre aduga higatuna ki handuna nganglaga leiribani masi uda Burnji amadi Roni si pakatpada loire matangsta uriba akibagi saktam oiriba makhoyani si amana Victoria ni amana Lily ni hojek Roni na yamathuna Lucas ta phone tawra si haina phongdoli mathangi sindana Annabelle si ulai magi music band team si punduna isai ma yam kana orai tanjas de Lucas si yamna phingna ka sing manung de sangsilaktuna Bernie amadi Roni na angang sing du phangle habagi paw si pirane masi wafam si tabade Annabelle su yamna ngakpo phawrami masi matung dula livasi mental hospital amadani mafam si gi head doctor oriba Dr. Gerald ko bunu pa si ga unaduna makhoi wari sanari Lucas na angang sing du gi phibam kamdori haidun hani Dr. Gerald na khumi makhoi bo hanagi phibam da hanjila lakwa haibase yamna awabu oi gadori laibuk phabo wafam amana Victoria di sahi khara yamba haibadu oibani hojik phawa wari watai khara di sanaba yari tobudu Lily haribi atombi angang sdi yamna sahi nauringai digi mangkhibani na wari watai sanaba yabagi phibam amata oidre asumna haibiga loinana thangnabada leriba mingsel khadun leriba ka asi uhalai hojek Lily haribi angang sdi samagi matogum leriba si ui adu khangudana makhoi mamangtada Victoria si akibagi saktam da tholakpista makhoi khangpre khanglami hojek Dr. Gerald na Victoria da pina nabagi damakta spek ahanba ma Lucas ta sinari masing matunga Lucas na kasi manung de sangsilga hai Victoria haina kawru matamdadi Victoria si yamna phingna sensen chiraka ka khata lotun leikre aduga Lily su yamna pakhatba phibam de lotun leiri bani Lucas na makhoi bu them themduni yamna tapna sangsilali bani asuma tabudagi Victoria si tapna makok thingelagle Victoria gi khutta Lucas na yamna tapna thengna na bohona rubudagi yamna shawbu loina na mangonda attack toksilale hojik su Lucas na mabu pakhatta na bagi damakta honari hojik Lucas na Victoria pina na bagi damakta spek si puthorale aduga mana hairi nangna angang oringe da masi gumba spek ama ulamani madu nang kaurabra masibu nangonda pina na bagi damakta ima famsta lakpani asuna hairge spek si phamu muthaga thamle hojik Victoria na yamna tapna khut si tingthorlaga spek si bu lawkhre aduga yamna muni yengli matungde spek si upsinkhre asuna spek si ulubadagi di magi mitmang da leiriba sing si sengna uba ngamle hojik mana Lucas ta yamna muni yenglami aduga papa haina kaurai asuna mana papa haina kauri bagi maramdi Lucas ka magi mapa Jeffrey ga si twin brother ni aduna masak matou chap mane maramaduna mapa oirboy ningduna kauri bani hari wafam si Lucas na khangbadagi aidi nangi papa natte magi twin brother nangi na uncle oriba Lucas ni haina khumlai adubu Lucas na sumna hairba su Victoria na dimagi mapa ni haidun khankre
ꯃꯁꯤꯗꯒꯤ ꯂꯨꯀꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯂꯨꯀꯁꯀꯤ ꯃꯥꯏꯊꯣꯡꯗ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯄꯄꯥ ꯍꯥꯏꯅ ꯀꯧꯔꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯂꯨꯀꯁꯀꯤ ꯊꯃꯣꯏꯗꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯦ ꯑꯗꯨꯒ ꯚꯤꯛꯇꯣꯔꯤꯌꯥꯕꯨ ꯀꯔꯤꯁꯨ ꯄꯥꯈꯠꯇꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯐꯣꯡꯗꯣꯛꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯦꯅꯥꯕꯦꯜꯁꯨ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯣꯔꯠ ꯔꯨꯝ ꯑꯃꯗ ꯎꯠꯂꯛꯏ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏ ꯍꯧꯖꯤꯛ ꯀꯦꯁ ꯑꯃ ꯊꯦꯡꯒꯥꯏꯅꯔꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯁꯤꯈ꯭ꯔꯕ ꯖꯦꯐ꯭ꯔꯤꯒꯤ ꯅꯨꯄꯤꯒꯤ ꯃꯆꯦ ꯖꯤꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯚꯤꯛꯇꯣꯔꯤꯌꯥ ꯑꯃꯗꯤ ꯂꯤꯂꯤꯒꯤ ꯑꯥꯟꯇꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯊꯝꯂꯨꯒꯦ ꯀꯩꯗꯧꯅꯨꯡꯗ ꯂꯨꯀꯁ ꯑꯃꯗꯤ ꯑꯦꯅꯥꯕꯦꯜꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯅꯤ ꯇꯧꯕꯇꯕꯨ ꯂꯨꯀꯁꯅꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯕ ꯄꯥꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯨꯟꯅꯕꯒꯤ ꯀꯦꯁꯅꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯖꯁ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯐꯤꯕꯝ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯗꯥꯛꯇꯔ ꯖꯦꯔꯥꯜꯗ ꯍꯪꯉꯤ ꯃꯁꯤꯗ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅ ꯈꯨꯝꯃꯤ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯐꯪꯂꯨꯕꯅꯤ ꯃꯈꯣꯏꯕꯨ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯂꯤꯕꯁꯤ ꯅꯨꯃꯤꯠ 38ꯅꯤ ꯁꯨꯔꯦ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯈꯣꯏꯒꯤ ꯐꯤꯕꯝꯁꯤ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯂꯤ ꯑꯍꯥꯟꯕꯗ ꯃꯈꯣꯏꯁꯤꯡꯁꯤ ꯁꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯒ ꯄꯨꯟꯕ ꯇꯧꯗꯅ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯃꯗꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯕ ꯑꯗꯨꯅ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯚꯥꯞꯅ ꯁꯥꯒꯠꯂꯒ ꯃꯤꯁꯛ ꯑꯃ ꯊꯝꯖꯕꯅꯤ ꯃꯗꯨꯕꯨ ꯃꯈꯣꯏꯅ ꯃꯃꯤꯡ ꯄꯤꯔꯤꯕꯁꯤ ꯃꯃꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤ ꯃꯈꯣꯏꯅ ꯚꯥꯞꯅ ꯁꯥꯒꯠꯂꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯅ ꯃꯈꯣꯏꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯤꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛꯁꯤꯗ ꯈꯟꯖꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯗꯥꯛꯇꯔꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯂꯤ ꯃꯆꯦ ꯑꯣꯏꯔꯤꯕ ꯚꯤꯛꯇꯣꯔꯤꯌꯥꯗꯤ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯉꯝꯕꯅꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯐꯒꯠꯂꯛꯏ ꯑꯗꯨꯕꯨ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯉꯥꯡꯅ ꯁꯛꯅꯗꯨꯅ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯐꯤꯕꯝꯅ ꯐꯒꯠꯂꯛꯄꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯈꯤꯒꯅꯤ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯦꯟꯅꯕꯤꯗꯨꯅ ꯊꯝꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯨꯅ ꯇꯧꯕꯤꯕ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯁ ꯑꯁꯤꯅ ꯖꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯑꯃꯨꯛ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯍꯧꯖꯤꯛ ꯖꯤꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯖꯦꯐ꯭ꯔꯤ ꯍꯥꯏꯔꯤꯕ ꯂꯨꯀꯁꯀꯤ ꯕ꯭ꯔꯗꯔ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡꯕꯨꯅ ꯖꯪꯒꯜꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯀꯁꯅ ꯃꯥꯒꯤ ꯕ꯭ꯔꯗꯔ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯂꯨꯀꯁꯄꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯈꯪꯒꯗꯕꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯌꯣꯛ ꯊꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯗꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯂꯨꯀꯁ ꯑꯃꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯦꯅꯥꯕꯦꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯥꯒꯤ ꯁꯦꯟꯊꯣꯛ ꯑꯁꯤꯅ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯊꯥꯛꯄ ꯀꯣꯟꯅꯔꯣꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯊꯝꯖꯤꯟꯕꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯒꯤ ꯗꯥꯏꯇ ꯑꯁꯤꯗꯤ ꯑꯩꯅ ꯂꯧꯔꯒꯦ ꯑꯗꯨꯅ ꯑꯅꯤꯁꯤꯕꯨ ꯑꯩꯅ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯔꯠ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯂꯨꯀꯁ ꯑꯁꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯅꯥꯕꯦꯜꯅ ꯃꯥꯕꯨ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯈꯥꯝꯖꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯗꯥꯛꯇꯔ ꯖꯦꯔꯥꯜꯒꯤ ꯀꯥꯗ ꯃꯈꯣꯏ ꯍꯧꯖꯤꯛ ꯋꯥ ꯇꯥꯟꯅꯔꯤ ꯖꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯄꯨꯍꯜꯂꯣꯏꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯗꯥꯛꯇꯔ ꯖꯦꯔꯥꯜꯒꯤ ꯃꯐꯝꯗ ꯍꯪꯂꯤꯕꯅꯤ ꯃꯁꯤꯗ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅ ꯈꯨꯝꯃꯤ ꯑꯉꯥꯡꯁꯤꯡꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯣꯔꯠꯀꯤ ꯑꯣꯏꯅꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯅꯪꯅ ꯄꯦꯟꯇꯔꯒꯤ ꯁꯤꯟꯐꯝꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯦꯅꯥꯕꯦꯜꯅ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯇꯤꯝ ꯑꯃꯗ ꯊꯕꯛ ꯇꯧꯕꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯦꯟꯊꯣꯛ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡꯕు ꯐꯖꯅ ꯁꯦꯝꯕꯤꯕ ꯍꯥꯏꯕꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯊꯦꯡꯒꯥꯏꯅꯔꯨꯕ ꯇꯥꯔꯕꯗꯤ ꯖꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯁꯣꯏꯗꯅ ꯉꯝꯈꯤꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩꯔꯦ ꯅꯈꯣꯏꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯑꯩꯅꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯅ ꯄꯤꯕ ꯌꯨꯝ ꯑꯃ ꯂꯩ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯗꯤ ꯅꯛꯅꯅ ꯂꯩꯕꯅꯤ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯑꯣꯏꯅ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯁ꯭ꯇꯗꯤ ꯑꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯉꯥꯡ ꯑꯅꯤꯁꯤ ꯅꯈꯣꯏꯗ ꯁꯣꯏꯗꯅ ꯁꯤꯟꯅꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯅꯈꯣꯏꯅ ꯄꯥꯡꯉꯨ ꯅꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯨꯀꯁ ꯑꯃꯗꯤ ꯑꯦꯅꯥꯕꯦꯜꯅꯁꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯄꯣꯟꯁꯔ ꯄꯤꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯖꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯦꯅꯥꯕꯦꯜꯅꯗꯤ ꯖꯤꯟꯕꯨ ꯎꯕ ꯈꯛꯇꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯀꯁꯅꯗꯤ ꯖꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯕꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯤ ꯖꯤꯟꯅ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯒꯦ ꯃꯁꯤꯗ ꯂꯨꯀꯁꯅ ꯅꯪꯒ ꯑꯉꯥꯡꯁꯤꯡꯒ ꯎꯅꯕꯒꯤ ꯑꯣꯏꯅ ꯀꯣꯔꯠꯅ ꯃꯇꯝ ꯄꯤꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯎꯅꯕ ꯌꯥꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯖꯤꯟ ꯑꯁꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯖꯦꯔꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯚꯤꯛꯇꯣꯔꯤꯌꯥ ꯑꯃꯗꯤ ꯂꯤꯂꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯛꯏ ꯃꯈꯣꯏꯗ ꯊꯦꯔꯥꯄꯤ ꯀꯌꯥ ꯄꯤꯗꯨꯅ ꯐꯤꯕꯝ ꯐꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯔꯦꯀꯣꯔꯗꯁꯤꯡꯁꯨ ꯇꯦꯞ ꯔꯦꯀꯣꯔꯗꯔ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯚꯤꯛꯇꯣꯔꯤꯌꯥꯕꯨ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯗꯨꯅ ꯇꯨꯝꯍꯟꯗꯨꯅ ꯊꯝꯂꯒ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯤꯕꯅꯤ ꯍꯧꯖꯤꯛ ꯖꯦꯔꯥꯜꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯨ ꯃꯁꯤꯗꯒꯤ ꯚꯤꯛꯇꯣꯔꯤꯌꯥꯅꯁꯨ ꯇꯞꯅ ꯇꯞꯅ ꯋꯥꯔꯤꯁꯤꯡꯁꯤ ꯂꯤꯕ ꯍꯧꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯉꯁꯤꯗꯒꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯉꯥꯎꯕꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤ ꯃꯁꯤꯗꯒꯤ ꯖꯦꯔꯥꯜꯅ ꯍꯪꯉꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯅꯈꯣꯏꯅ ꯃꯃꯥ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤꯕꯔꯥ ꯃꯁꯤꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯈꯨꯝꯃꯤ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯑꯩꯒꯤ ꯃꯪꯗ ꯃꯃꯥꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯟꯈꯤꯕꯅꯤ
ꯃꯁꯤꯗꯒꯤ ꯖꯦꯔꯥꯜꯅ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯋꯥꯔꯤꯁꯤꯡ ꯂꯤꯗꯨꯅ ꯇꯥꯍꯜꯂꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯅꯥꯕꯦꯜ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯇꯤꯝ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯅꯧꯕ ꯌꯨꯝ ꯑꯃꯗ ꯍꯣꯡꯗꯣꯛꯈ꯭ꯔꯕꯅꯤꯅ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯇꯤꯝ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤꯗꯒꯤꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯅꯗꯤ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯇꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯗ ꯑꯦꯅꯥꯕꯦꯜꯅ ꯂꯨꯀꯁꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛꯇꯤ ꯂꯨꯀꯁ ꯑꯃꯗꯤ ꯑꯦꯅꯥꯕꯦꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯌꯨꯝ ꯑꯁꯤꯗ ꯍꯣꯡꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅꯁꯨ ꯚꯤꯛꯇꯣꯔꯤꯌꯥ ꯑꯃꯗꯤ ꯂꯤꯂꯤꯕꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯚꯤꯛꯇꯣꯔꯤꯌꯥꯗꯤ ꯍꯥꯟꯅꯗꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯒꯠꯂꯦ ꯇꯧꯕꯇꯕꯨ ꯂꯤꯂꯤꯗꯤ ꯍꯧꯖꯤꯛꯁꯨ ꯃꯤ ꯎꯕ ꯌꯥꯗ꯭ꯔꯤ ꯃꯆꯦ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯃꯅꯤꯡꯗ ꯂꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯁꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯁꯟꯁꯥ ꯁꯥꯗꯨꯅ ꯆꯠꯂꯝꯕ ꯑꯗꯨꯃꯛꯇꯤ ꯐꯈ꯭ꯔꯦ ꯂꯨꯀꯁꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯔꯥꯝꯅ ꯑꯣꯏ ꯇꯟꯖꯥꯁꯤꯗ ꯂꯤꯂꯤꯅ ꯑꯦꯅꯥꯕꯦꯜꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯥ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯑꯦꯅꯥꯕꯦꯜꯅ ꯅꯠꯇꯦ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯃꯃꯥꯗꯨ ꯅꯠꯇꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯦꯅꯥꯕꯦꯜ ꯀꯧꯏ ꯁꯝꯖꯤꯜꯂꯒ ꯑꯦꯅꯤ ꯍꯥꯏꯅ ꯀꯧꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯦꯅꯥꯕꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯂꯤꯂꯤꯅꯗꯤ ꯍꯧꯖꯤꯛꯁꯨ ꯃꯃꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯆꯦ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯃꯈꯨꯠꯇ ꯀꯣꯟꯗꯨꯅ ꯂꯨꯝꯗꯨꯅ ꯏꯃꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯛꯂꯛꯏ ꯍꯧꯖꯤꯛ ꯂꯤꯂꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯥ ꯑꯃꯅ ꯆꯦꯟꯕꯒꯨꯝ ꯁꯟ ꯁꯥꯗꯨꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯕꯣꯛꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯚꯤꯛꯇꯣꯔꯤꯌꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯍꯦꯟꯁꯝ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕ ꯍꯨꯏ ꯑꯁꯤ ꯎꯕ ꯐꯪꯂꯦ ꯍꯧꯖꯤꯛꯁꯨ ꯃꯥꯗꯤ ꯍꯨꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯥꯎꯗ꯭ꯔꯤ ꯃꯥꯅ ꯍꯦꯟꯁꯝ ꯍꯥꯏꯅ ꯀꯧꯕꯒ ꯂꯣꯏꯅꯅ ꯍꯨꯏ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯂꯤꯗꯤ ꯌꯥꯝꯅ ꯀꯤꯕ ꯃꯑꯣꯡꯗ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯚꯤꯛꯇꯣꯔꯤꯌꯥꯅ ꯂꯨꯀꯁꯇ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ ꯑꯁꯨꯝꯅ ꯃꯥꯅ ꯅꯣꯛꯂꯛꯄꯁꯤ ꯎꯕꯗ ꯂꯨꯀꯁꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯗꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯗꯥꯛꯇꯔ ꯖꯦꯔꯥꯜ ꯑꯃꯗꯤ ꯑꯦꯅꯥꯕꯦꯜꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯗꯤꯅꯔ ꯆꯥꯃꯤꯟꯅꯔꯤ ꯚꯤꯛꯇꯣꯔꯤꯌꯥꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯐꯝꯂꯒ ꯆꯥꯏ ꯇꯧꯕꯇꯕꯨ ꯂꯤꯂꯤꯗꯤ ꯃꯈꯥꯗ ꯐꯝꯂꯒ ꯃꯥꯏ ꯃꯤꯠ ꯄꯨꯡꯇꯩ ꯇꯩꯕ ꯃꯈꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯗꯨꯅ ꯐꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯗꯨꯅ ꯇꯨꯝꯂꯦ ꯚꯤꯛꯇꯣꯔꯤꯌꯥꯗꯤ ꯐꯃꯨꯡ ꯃꯊꯛꯇ ꯇꯨꯝꯃꯤ ꯑꯗꯨꯒ ꯂꯤꯂꯤꯗꯤ ꯀꯥꯡꯈꯗ ꯑꯣꯏꯅ ꯇꯨꯝꯃꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯎꯔꯒ ꯂꯨꯀꯁ ꯑꯃꯗꯤ ꯑꯦꯅꯥꯕꯦꯜꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯤꯂꯤꯅ ꯁꯥꯟꯅꯔꯝꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯂꯨꯀꯁꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥ ꯑꯁꯤꯒꯤ ꯃꯩ ꯃꯨꯊꯠꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯉꯁꯥꯏꯗꯒꯤ ꯇꯨꯝꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯂꯤꯂꯤ ꯑꯁꯤꯗꯤ ꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯗꯤ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯖꯦꯔꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯕ꯭ꯂꯤꯛ ꯔꯦꯀꯣꯔꯗꯁꯤꯡ ꯊꯝꯂꯤꯕ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯆꯦ ꯆꯥꯡ ꯀꯌꯥ ꯑꯃ ꯃꯥꯅ ꯊꯤꯒꯠꯂꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯉꯁꯥꯏ ꯚꯤꯛꯇꯣꯔꯤꯌꯥꯅ ꯍꯥꯏꯈꯤꯕ ꯑꯉꯥꯎꯕ ꯊꯝꯐꯝ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯥꯒꯤ ꯃꯆꯥ ꯄꯨꯗꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯄꯦꯁꯦꯟꯠ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯆꯥꯅꯕ ꯋꯥꯔꯤꯗꯤ 2008ꯗꯒꯤꯅ 2012 ꯐꯥꯎꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒ ꯑꯃꯠꯇ ꯃꯥꯟꯅꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯄꯦꯁꯦꯟꯠ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯉꯁꯤꯗꯒꯤ ꯆꯍꯤ 200ꯔꯣꯝꯒꯤ ꯃꯃꯥꯡꯗꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ 1887ꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯃꯗꯨ ꯅꯠꯇꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯗꯤ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯐꯥꯏꯜ ꯑꯃ ꯗꯥꯛꯇꯔ ꯖꯦꯔꯥꯜꯗ ꯈꯨꯠꯁꯤꯟꯅꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯄꯦꯖ ꯅꯝꯕꯔ 31ꯗ ꯌꯥꯎꯔꯤꯕꯗꯨꯅꯤ ꯏꯗꯤꯠ ꯕ꯭ꯔꯦꯅꯟ ꯀꯧꯕꯤ ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯔꯤꯕ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯗ ꯌꯥꯎꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯤꯕ ꯔꯦꯀꯣꯔꯗ ꯑꯣꯏꯔꯤꯕ ꯐꯥꯏꯜꯁꯤꯗ ꯌꯥꯎꯔꯤꯕ ꯏꯗꯤꯠ ꯕ꯭ꯔꯦꯅꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯎꯕꯗ ꯗꯥꯛꯇꯔ ꯖꯦꯔꯥꯜꯁꯤ ꯌꯥꯝꯅ ꯉꯛꯅ ꯃꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯥꯀꯜ ꯑꯃꯗꯅ ꯚꯤꯛꯇꯣꯔꯤꯌꯥ ꯑꯃꯗꯤ ꯂꯤꯂꯤ ꯑꯁꯤꯕꯨ ꯂꯩ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯦꯕꯤꯟꯒꯤ ꯐꯛꯂꯥꯡꯗ ꯌꯦꯛꯂꯝꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯐꯝ ꯑꯁꯤꯒꯤ ꯐꯛꯂꯥꯡ ꯑꯁꯤꯗꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯅ ꯌꯦꯛꯂꯤ ꯀꯨꯔꯥꯛ ꯃꯥꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯖꯪꯒꯜꯗ ꯃꯈꯣꯏꯅ ꯃꯃꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯁꯥꯟꯅꯈꯤꯕꯒꯤ ꯁꯛꯇꯝ ꯀꯌꯥꯁꯨ ꯌꯦꯛꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯐꯛꯂꯥꯡꯁꯤꯗ ꯃꯈꯣꯏꯅ ꯌꯦꯛꯂꯤꯕ ꯀꯨꯔꯥꯛ ꯃꯥꯟꯕ ꯖꯤꯕ ꯑꯁꯤꯃꯛ ꯃꯐꯝꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯞꯂꯔꯦ ꯃꯁꯤ ꯎꯕꯗ ꯂꯤꯂꯤ ꯑꯁꯤ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯀꯨꯔꯥꯛ ꯃꯥꯟꯕ ꯖꯤꯕ ꯑꯁꯤꯅꯕꯨ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯅ ꯃꯃꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ ꯍꯧꯖꯤꯛ ꯂꯤꯂꯤꯅ ꯃꯈꯨꯠꯇ ꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯀꯥ ꯑꯁꯤꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯑꯦꯅꯥꯕꯦꯜ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯂꯤꯂꯤꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯟꯕꯗꯒꯤ ꯃꯁꯤꯕꯨ ꯆꯤꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯅ ꯃꯥꯒꯤ ꯐꯤ ꯑꯁꯤ ꯌꯥꯜꯂꯤꯕꯁꯤ ꯃꯥꯒꯤ ꯃꯆꯦ ꯚꯤꯛꯇꯣꯔꯤꯌꯥꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯇꯧꯕꯇꯕꯨ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯥꯒꯤ ꯃꯆꯦ ꯚꯤꯛꯇꯣꯔꯤꯌꯥꯗꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯔꯣꯝꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯍꯪꯕ ꯌꯥꯔꯤꯕ ꯋꯥꯍꯪꯗꯤ ꯂꯤꯂꯤꯅ ꯍꯧꯖꯤꯛ ꯐꯤ ꯌꯥꯟꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯁꯨꯝꯅ ꯐꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯟꯅꯕꯗꯒꯤ ꯈꯨꯠ ꯅꯥꯟꯊꯣꯛꯇꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯂꯦ ꯑꯁꯨꯝꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯕꯗꯒꯤ ꯑꯦꯅꯥꯕꯦꯜ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯀꯥ ꯑꯁꯤ ꯌꯧꯔꯝꯗꯥꯏꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯑꯦꯅꯥꯕꯦꯜꯕꯨ ꯀꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯂꯦꯞꯂꯦ ꯇꯟꯖꯥꯁꯤꯗꯁꯨ ꯂꯤꯂꯤꯗꯤ ꯁꯛꯎꯗꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯐꯤ ꯀꯟꯅ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯦꯅꯥꯕꯦꯜꯅ ꯑꯃꯨꯛꯀꯁꯨ ꯀꯥ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯆꯪꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯍꯦꯟꯁꯝ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯣꯡꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯅꯥꯕꯦꯜ ꯑꯁꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯔꯝꯂꯤꯕꯁꯤ ꯇꯣꯛꯊꯣꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯝꯗꯥꯏꯗ ꯃꯥꯒꯤ ꯁ꯭ꯄꯦꯛ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯤꯠꯅ ꯁꯦꯡꯅ ꯎꯗꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯇꯥꯟꯖꯥꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯂꯤꯂꯤ ꯑꯁꯤ ꯌꯨꯝꯒꯤ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯏꯅ ꯌꯥꯝꯗꯨꯅ ꯆꯠꯈꯤꯕꯁꯤ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯎꯍꯧꯏ
asumna angak pasakta masi utpag loina na sin na simuhom le hauji mu uleli sin numidangi matamdani Annabelle na guitar ama khingduna magi music ki practice tawribani tanjasta magi ka gi light sing si khappa horle aduga speaker sida su angak pa makholam tarle mana khalibana speaker sida yadra boy ningduna semna namagi damak to honari adu mathak thang basar usta karigum man satpagi makhol tare mastigi ngak na mathak di engkhatun leiri tanjasta light sing si yama sathi na khaptun leiri bani aduga di mana maningom da leiduni engthrok matamda lili si phamnun leiram basida ma khangprek khangami aduga mafam stigi song tharga yam kana noklam naga senkre hojek Annabelle si mihun thakathibadagi shor mapung phana hon mangamdana lei masi matung duleli basi Annabelle na thokriba thokdok sing si maramda Lucas ta tamli aduga hairi angang sing sibu aina sena ba haibsti oi thoktabani aikhoina tawriba thabak sibu chumlibara lalibara haibsi aidi khangjab ngamdre masdagi Lucas na mabu shaudana bagi damakta themjili madi makhoini si mafamsti amanuksinan pulammi asumna makhoini na leiringai thongna leiriba maike somda kanagum lepasi ure masdagi Annabelle na khangpre khangduna kanagum leire haiduna Lucas ta tamli yamna phingna makhoini hogatun koyeng yengi adubu Lucas na yenglakpu matamdadi kanamatu uba phangdre Victoria na traga Lily orangmani haiduna mana kauduna su yengli adubu makhoi kan leiriba maike somda kanamta leiba udre sangsilaga check tawruna bagi damakta Annabelle na ingit pirakpadagi Lucas na su makhoi kan leiriba maike somda lagli Victoria amadi Lily ki ka gi thongsi khara hangdoktun leiba si ui master Lucas na pai gi haidun hek toruk matamda manung lomdagi yam kan thingjin khiram hojek Lucas ki masada pakatpa madi ngakpa phauram masdagi amuk mana thongsi tapna hangdoktun ka manung sti yengli aduga dei Victoria amadi Lily si tumdun leiramli amana phamung mathakka tummani aduga amana makhada tumli manung sta kana leibano haidun Lucas na ko yengli adubu kanamata leiba udaba sida maksu kahasti gi thorle aduga Annabelle gi manakta laktuna kanamata leite haidun tamlare hojik Annabelle si makhuta nungthang masu baidun leiribani Lucas ki wafam stabada madi shawglale aduga man hairi aigi imi chimak na kanagum leptun leibadu ukhrabani aduna ai mabu thiru daba yaro haiduna thoki dawi adubu Lucas na mabu khamlaga magi makhuttagi nungthang si lawraga oina thokre masigi matungda Lucas na makhuta nungthang si paiduna yumgi kasing sida adum thiragli mana yeng thorko matamda kurak manba jiba sin saliba si ure mayamda khangan jaramge masigi kurak manba jiba sina bu leirabadi tamthiraba bhun nupi du soidina makki leiram lagani haibsi mayamda khangjin biu hojek Lucas na phanglang sida ho mukhulama leiriba si ure masigi aho mukhul si adum lautorai masi ubadi mahak yamna ngakna manak sida sangsilali bani aho mukhul si manungdagi angak makholam su tari aduga kurak manba jiba musu tholali masi ubadi Lucas na yamna ngakna manak sida sangsindu munni yengli aduga di karino khangdaba amu bosak ma tholagle aduga yam thuna mangonda attack tawsilakadi Lucas si makhada paithaduna tare magi makokne stiar da phuzille asumna mathang mathang untharlaga laimai da wanthaduna tare masigi makhol si Annabelle sutabadagi masu yamna kanna manakti sensilali mana kaptunu Lucas pu yamna kana kauri masigi matung dole le si Lucas si hospital gi phamung ma da leiri manaktana Annabelle si yamna wakhal ngai tan phamdun leiri bani hojek Lucas si coma da leikre tanjas da makhoi manaka Dr. Gerald susangli mana hairi magi test khudimakta soiba ran mamta leite maramaduna mana coma da leiri si matam khara ki oibi ai yamna thuna normal lakani habigi thajaba lei hojek Annabelle na hairi angang sing sibo aina senaduna leiba haibisi oi thokloi madugi damakta ai si matik saade Dr. Gerald na hairi angang sing sibu nangni yamna nungsina senabigedamani aduma tawrabadi soidana makhoigi phibam sing nong nonggi phagalakani adubu Annabelle na di thabak simana ngamlo haiduna adum phongdoli masida Dr. Gerald na kariguma nangna adumna leithokpa tarabadi angang sing siga anti oribi jin kobi nupi duna angang sing sibu mafam stigi puduna satragani hari wafam si Lucas na di supam pamdabani asumna haripatagi Annabelle si tumina leikre maramdi Lucas pu mana yamna nungsijai aduna Lucas na pamjari thabak simana pangthokpa tabani matangi sindana nongalakuna ayuki matamasda police singna makoigi yumas da singnaningai oiba kari kari leibage haibadu check tawri masda police nu pasna hairibana karimata singnaningai oiba leite hana phongdoli adu police ki wafam singste Annabelle na di shauning libani maramdi magi mamit mangna kanagum ngarang nibidang si ukhrabani masdagi police sing sibu yamathuna sakhine bagi damakta haibadagi mafam sta doctor police sing su sakre angang sing sigi manakta sangsilaglaga Annabelle na hairi aikoi hujik yama nungsinan leiminasi aina haiba wafam su nakoina tagadabani aduga nakoina haiba wafam su aina tage adorabadi yumis da khoi nungsinana leiminaba yagani mathangi sindana numidangi matamni Annabelle si magi phamung du tumnu leibiki saktam si ulai masi matungda Annabelle na hogalaga Victoria amadi Lily gi ka somda lagli tanjas da Lily si khoi ka gi thongjil sida sansarga kunnu leiba si ure masi ude Annabelle gi thamoi da akibam phauromi hojek Lily na sansaduna kharaga tholaga Annabelle bu munni yengdu lei asumna yenglamnaba matungda amo hanna sansaduna sangkhaga ka si manung sangsinkre adugadi mana hek sangsin khiwaga kaasi manung degi yamna kiningai oiba nupi gi khonjel amana ngangnun leibigi makhol matare adugadi tumlam degi Annabelle smi kap khaktok thokle mana uram liba sing adudi mamang oramle magi thamoi da sarang na phawbudigi ma hujik tumba yadre mathangi sindana Dr. Gerald si makhoin leiba yumusda laktuna angang ani sina phaklang di yakshi liba sing sibu munni yengli Annabelle na hairi angang sing sina phaklang da onsindana wari sai aduga mama haina su kawi hujik Dr. Gerald na sum yeng pamatamda akibagi masak orba laidi mu uba phangle masigi laidivi si mamangda Burnji amadi Roni haribu nupaduna Kevin de sek tobu sang nubuda leiramba laidivi aduni
ꯃꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅ ꯍꯪꯉꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯦꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯅꯥꯕꯦꯜꯅ ꯈꯨꯝꯃꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅ ꯀꯦꯃꯦꯔꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯁꯤꯕꯨ ꯐꯣꯇꯣ ꯀꯥꯞꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅ ꯃꯃꯥꯡꯗ ꯚꯤꯛꯇꯣꯔꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯡ ꯑꯁꯤꯕꯨ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯒꯤ ꯌꯦꯡꯂꯤ ꯃꯁꯤꯗ ꯃꯥꯅ ꯚꯤꯛꯇꯣꯔꯤꯌꯥꯗ ꯍꯪꯂꯤ ꯅꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯀꯦꯕꯤꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯏꯙꯤꯕꯤ ꯃꯈꯜ ꯑꯃ ꯐꯪꯉꯤ ꯃꯗꯨ ꯀꯅꯥꯅ ꯁꯦꯝꯈ꯭ꯔꯤꯕꯅꯣ ꯃꯁꯤꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯃꯥ ꯍꯥꯏꯅ ꯈꯨꯝꯃꯤ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯃꯃꯥ ꯍꯥꯏꯔꯤꯕꯁꯤ ꯂꯥꯏꯙꯤꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡꯂꯥ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯅ ꯂꯥꯏꯙꯤꯕꯤ ꯑꯁꯤꯕꯨ ꯁꯦꯝꯈꯤꯕꯔꯥ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯃꯥꯅ ꯂꯥꯏꯙꯤꯕꯤ ꯑꯁꯤꯕꯨ ꯁꯦꯝꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅ ꯃꯃꯥ ꯍꯥꯏꯔꯤꯕꯁꯤ ꯅꯪꯂꯥ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯚꯥꯞꯅ ꯁꯥꯖꯤꯜꯂꯒ ꯃꯃꯥ ꯀꯧꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯔꯤꯕꯔꯥ ꯍꯥꯏꯅ ꯍꯪꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯚꯤꯛꯇꯣꯔꯤꯌꯥꯅ ꯅꯥꯀꯜ ꯑꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯁꯤꯕꯨ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤꯗꯒꯤ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅ ꯎꯕꯗꯒꯤ ꯃꯥꯅ ꯌꯦꯡꯈ꯭ꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯀꯤꯕ ꯐꯥꯎꯕꯗꯒꯤ ꯍꯟꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯑꯣꯏ ꯌꯥꯎꯅ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯄꯕ꯭ꯂꯤꯛ ꯔꯦꯀꯣꯔꯗ ꯑꯣꯐꯤꯁꯇ ꯂꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯂꯨꯕ ꯄꯣꯠꯁꯛ ꯈꯔ ꯑꯩꯅ ꯐꯪꯂꯦ ꯃꯁꯤꯕꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯣ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯅꯥꯕꯦꯜ ꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯎꯠꯂꯛꯏ ꯂꯤꯂꯤ ꯍꯥꯏꯔꯤꯕꯤ ꯑꯉꯥꯡꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯅꯣꯛꯆꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯔꯦ ꯍꯥꯏꯕꯁꯤꯅꯤ ꯑꯦꯅꯥꯕꯦꯜꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯂꯒ ꯅꯣꯛꯂꯝꯂꯤꯕꯁꯤ ꯎꯔꯦ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯃꯥꯅꯁꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯕꯅꯤ ꯃꯥꯅ ꯍꯦꯛ ꯑꯣꯟꯊꯣꯛꯈꯤꯕꯒ ꯑꯃꯨꯛꯀꯁꯨ ꯂꯤꯂꯤꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯂꯒ ꯅꯣꯛꯂꯝꯃꯤ ꯃꯈꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯕꯁꯤ ꯎꯕꯗꯒꯤ ꯑꯦꯅꯥꯕꯦꯜꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯑꯦꯅꯥꯕꯦꯜꯅ ꯍꯦꯛ ꯑꯣꯟꯊꯣꯛꯈꯤꯕꯒ ꯂꯤꯂꯤꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯁꯨ ꯎꯍꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯇꯨꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯅꯥꯕꯦꯜꯅ ꯚꯤꯛꯇꯣꯔꯤꯌꯥꯗ ꯐꯩꯖꯨꯞꯅꯆꯤꯡꯕꯁꯨ ꯄꯤꯔꯝꯂꯦ ꯑꯗꯨꯒ ꯀꯥꯁꯤꯒꯤ ꯃꯄꯥꯟꯗ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯐꯤꯔꯣꯜ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯎꯄꯨꯁꯤ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯃꯅꯨꯡꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨꯕ ꯑꯃ ꯊꯣꯛꯂꯛꯂꯦ ꯃꯁꯤꯕꯨ ꯃꯈꯣꯏꯒꯤ ꯍꯦꯟꯁꯝ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯍꯨꯏ ꯑꯁꯤꯅꯁꯨ ꯎꯔꯤꯕꯅꯤ ꯃꯥꯗꯤ ꯀꯤꯃꯟꯕꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯥꯃꯥ ꯍꯥꯏꯅ ꯀꯧꯔꯤꯕ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯤꯂꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯃꯥ ꯍꯥꯏꯔꯤꯕ ꯚꯨꯠ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯚꯤꯛꯇꯣꯔꯤꯌꯥꯕꯨꯁꯨ ꯃꯥꯃꯥ ꯂꯥꯛꯂꯦ ꯅꯪ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯅꯥꯕꯦꯜ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯁꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯒ ꯇꯨꯝꯕꯗꯤ ꯌꯥꯗ꯭ꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯚꯦꯟꯇꯤꯂꯦꯇꯔ ꯂꯩꯔꯤꯕ ꯃꯄꯥꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯉꯪꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯧꯒꯠꯇꯨꯅ ꯚꯦꯟꯇꯤꯂꯦꯇꯔ ꯂꯩꯔꯤꯕ ꯃꯄꯥꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯁꯛꯂꯤꯕ ꯏꯁꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯍꯥꯟꯕꯗꯗꯤ ꯏꯁꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯑꯗꯨꯕꯨ ꯑꯁꯨꯝ ꯃꯈꯣꯜ ꯑꯁꯤ ꯄꯧꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯆꯦꯛ ꯌꯦꯡꯂꯨꯅꯕꯒꯤꯗꯃꯛꯇ ꯚꯤꯛꯇꯣꯔꯤꯌꯥ ꯑꯃꯗꯤ ꯂꯤꯂꯤꯒꯤ ꯀꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯂꯦ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯉꯥꯜꯂꯤꯕ ꯂꯥꯏꯠ ꯑꯁꯤꯁꯨ ꯑꯁꯨꯝ ꯈꯞꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥ ꯑꯁꯤꯒꯤ ꯊꯣꯡꯁꯤ ꯃꯥꯅ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯚꯤꯛꯇꯣꯔꯤꯌꯥ ꯑꯃꯗꯤ ꯂꯤꯂꯤ ꯑꯁꯤ ꯍꯧꯒꯠꯇꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯃꯥ ꯍꯥꯏꯔꯤꯕ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯎꯔꯝꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯦꯅꯥꯕꯦꯜꯅ ꯆꯪꯂꯛꯄꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯂꯣꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯅꯥꯕꯦꯜꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤ ꯊꯦꯡꯂꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯗ꯭ꯔꯥ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯐꯤꯔꯣꯜ ꯍꯥꯞꯅꯅꯕ ꯂꯩꯔꯤꯕ ꯎꯄꯨꯁꯤ ꯈꯔ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯑꯦꯅꯥꯕꯦꯜꯅꯁꯨ ꯎꯔꯦ ꯃꯁꯤꯕꯨ ꯊꯤꯡꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯎꯄꯨꯗꯨꯗ ꯊꯦꯡꯒꯅꯨ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯦꯅꯥꯕꯦꯜ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯎꯄꯨ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯒꯤꯅꯣ ꯅꯈꯣꯏꯅ ꯆꯪꯒꯅꯨ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯦ ꯑꯗꯨꯕꯨ ꯚꯤꯛꯇꯣꯔꯤꯌꯥ ꯑꯃꯗꯤ ꯂꯤꯂꯤꯁꯤ ꯌꯦꯡꯅꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯗꯦ ꯍꯧꯖꯤꯛ ꯑꯦꯅꯥꯕꯦꯜꯅ ꯊꯣꯡꯁꯤ ꯄꯥꯏꯈ꯭ꯔꯦ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯅ ꯊꯣꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯊꯤꯡꯖꯤꯟꯕ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯝꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯚꯤꯛꯇꯣꯔꯤꯌꯥ ꯑꯁꯤ ꯄꯥꯈꯠꯂꯝꯕꯗꯒꯤ ꯀꯣꯛꯂꯦ ꯍꯧꯖꯤꯛ ꯑꯦꯅꯥꯕꯦꯜꯅ ꯅꯨꯃꯤꯗꯥꯡꯁꯤ ꯊꯦꯡꯈ꯭ꯔꯕꯅꯤ ꯅꯈꯣꯏ ꯇꯨꯝꯂꯣ ꯍꯥꯏꯔꯝꯂꯒ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯤꯂꯤꯗꯤ ꯎꯄꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯅꯥꯕꯦꯜꯅ ꯗꯥꯛꯇꯔ ꯖꯦꯔꯥꯜꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯅꯥꯅꯣ ꯁꯛꯈꯪꯗꯕ ꯑꯃꯅ ꯃꯈꯣꯏꯒ ꯎꯅꯕ ꯂꯥꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯑꯦꯅꯥꯕꯦꯜꯅ ꯇꯝꯂꯤ ꯃꯍꯥꯛ ꯑꯗꯨ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯖꯦꯔꯥꯜꯅ ꯍꯪꯕꯗ ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯦꯅꯥꯕꯦꯜꯅ ꯈꯨꯝꯃꯤ ꯑꯣꯏꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗ ꯊꯥꯖꯔꯨꯅꯨ ꯍꯥꯏꯗꯨꯅ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯦꯅꯥꯕꯦꯜꯅꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯏꯁꯩ ꯁꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯩꯅ ꯇꯥꯈꯤ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯒꯤ ꯃꯃꯥꯡꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯏꯁꯩ ꯉꯪꯈꯤꯕꯒꯤ ꯀ꯭ꯂꯤꯞ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯉꯣꯟꯗ ꯎꯍꯜꯂꯦ ꯑꯦꯅꯥꯕꯦꯜꯅ ꯉꯔꯥꯡ ꯑꯍꯤꯡ ꯇꯥꯈꯤꯕ ꯏꯁꯩ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯑꯦꯅꯥꯕꯦꯜꯅ ꯍꯥꯏꯔꯤꯕꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯧꯏ ꯃꯗꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯍꯜ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅꯤ ꯃꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯂꯤ ꯃꯁꯤꯗ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅ ꯅꯣꯛꯇꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯚꯤꯛꯇꯣꯔꯤꯌꯥꯅ ꯁꯥꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯒꯤ ꯐꯤꯕꯝꯗ ꯑꯀꯥꯏꯕ ꯂꯩꯕꯅꯤꯅ ꯗꯤꯁꯣꯁꯤꯌꯦꯇꯤቭ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯕ ꯂꯩꯅꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯃꯤꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯈꯣꯟꯖꯦꯜꯅꯆꯤꯡꯕ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯁꯥ ꯃꯇꯣꯝꯇꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯃꯈꯣꯏꯅ ꯂꯩ ꯍꯥꯏꯅ ꯊꯥꯖꯔꯤꯕ ꯃꯥꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯥꯒꯤ ꯚꯥꯞꯅ ꯁꯥꯒꯠꯄ ꯀꯦꯔꯦꯛꯇꯔ ꯑꯃꯅꯤ ꯃꯗꯨ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯣꯏꯕ ꯅꯠꯇꯦ ꯃꯁꯥ ꯃꯇꯣꯝꯇꯅ ꯑꯣꯏꯍꯟꯖꯕꯅꯤ ꯃꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯅ ꯊꯝꯕꯁꯤ ꯗꯔꯀꯥꯔ ꯂꯩ ꯑꯃꯗꯤ ꯃꯇꯝ ꯆꯪꯏ ꯑꯈꯥꯡ ꯀꯟꯕ ꯇꯥꯕꯅꯤ ꯃꯁꯤꯗꯒꯤ ꯑꯦꯅꯥꯕꯦꯜꯅ ꯍꯪꯂꯛꯏ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯂꯥꯛꯂꯣꯏꯗ꯭ꯔꯥ ꯖꯦꯔꯥꯜꯅ ꯈꯨꯝꯂꯛꯏ ꯄꯤꯛꯂꯤꯕꯤ ꯆꯍꯤ 9ꯒꯤ ꯑꯉꯥꯡ ꯑꯁꯤꯅꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤꯕꯨ ꯁꯣꯛꯍꯟꯒꯗꯕꯅꯣ ꯑꯗꯨꯅ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯅꯪꯉꯣꯟꯗ ꯑꯁꯣꯛꯄ ꯑꯃꯠꯇ ꯅꯪꯂꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯖꯦꯔꯥꯜꯅ ꯄꯕ꯭ꯂꯤꯛ ꯔꯦꯀꯣꯔꯗ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯇ꯭ꯔꯕ ꯑꯔꯤꯕ ꯃꯇꯝꯒꯤ ꯄꯣꯠꯆꯩꯁꯤꯡ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨꯒꯤ ꯊꯝꯐꯝꯅꯤ
ngasi sahi sanirong yamamangda Clifton Force hariba mafam aduda leiramba mental hospital adugi mangphamsing thugai rubada ariba matamgi potsak khara phangbadagi madubu laukhalaga masida thamki haibagi record lei mase haraduna mana box masa ma lauthole aduga Dr. Gerald hanglai nang bhut preta thajaba thamba misakla masida Dr. Gerald na aidi bhut preta thajaba leite han kumi nupis na hairi bhut pret haibase prakriti nadi magi sawong saktam ase miyoibaga manadaba phibam amada ohelabani haibadi asiba hakchang ga chap man halabani tawbudabu makhoina hingligi matamda karigumba thabaksing pangthokadabu walhubasing adubu amuk nongno pangthoknabagi damakta honaduna adum leiba thawai mirel amani makoida akaiba tawkhibasing leirabasu madugi laman singnanabagi damakta honaduna leigani amadi asoibasing chumthoknabagi damakta bhut pret singna honaduna adum leibani masi haraduna box masa asi Dr. Gerald da khusinare Gerald na masibu karino hain hangi masna nupis na khumi bhut pret oikraba thawai mirel amana semdoknabagi damakta koithi thiriba potsak adu masi soidana oigani masda Dr. Gerald sungak pa phorami nakal madana enabel sulai mana sum Dr. Gerald na tham number report sing padunu leiringai nakal marumda kanagumum na murum son bi angak pa khonjel ma tarak lai masi bungak tunu munni engdun leiringai magi tunglumda bhut pis na sakhi bi saktam se khun uba phangi adugadi bhut pis magi maning da khangthok thol lai masdigi enabel leidunu yengla pum matam da di kana su leiramdre magi thamoi da su karigum singnabam pokpudagi koilai leidunu yengi bani mathangi sindana numidang matamni koma da leiriba Lucas asi ulai